aliens na arta laklambi wari mayam ama aikoina tanakre amadi asigma wari asidi anauba amadi oitre prithvi gi mafam kya da myebagi ariba culture amadi wari kya da aliens na encounter tobagi thajna phi kya amasu laikre khudam oina ancient Egyptian singi hieroglyphics masida apaiba saucers amadi advanced technology kya ama yauri Peru da leba Nazca lines masina aliens spacecraft kaya gi guide tongarami haibna chingba theories kya amasu laikre adubu som di thazabi bro aliens asi leramgani haiba HOUJIK aliens kya ama ekhoi lakta chahi kya dagi lotuna leiri makoi sing asi yamna advanced oiba species amani amadi makoina yamna secret oiba base satuna lotuna leiri amadi mioibagi matau lauduna ekhoina Men in Black haiba Hollywood ki movie aduda ukiba adugumna lerambasu yari tasengna film asina future da thokdaba aduma takbugumna thokle wari asi sajnaduna haizabunate masima khandakta Harvard University gi researchers singna chathakiba research amagi matungina haini makoina hairi alien singna aikhogi marakta mi saduna leiramba yai haina researchers singna aliens lei haiba wapam asibu proof tongnaba hypothesis ahumka puthokli ahanba hypothesis asidi alien sing asi different time period natraka atopa planet amatagi lakpani ani subada alien sing asisu artagi horkibani atubu aikoi muibaga manadaba monda ahum suba asina alien sing asi mapung phana destroy tawkitrab ancient civilization amatagi lakpani haibna chingba theory sing asini study asina masimasu suggest tawri madudi alien sing asina aron mafam amadagi function tormbasu yai haina makoi sing asina prithvi gi mafam kya da leirbasu yari khudam oina aikoina Alaskan Triangle haidina khangnariba Alaska gi Bermuda Triangle 1970s aduwaidagi hauduna ngasi phawda mi listen kun lomsu mafam marang khangduna mangkrani alien sing asi HOUJIK prithvi da leiba natraga leitaba adugi wafam aduna lapna thamkraga HOUJIK phawda thokiba yamna strange oiba aliens na thokan khibani haiba thodok khara puduna lakchri amutang mathang meeting tapiyo ahanba incident asidi The Roswell Incident HOUJIK 28th century da amuk maning handuna chatsi matamadu 1947 ni New Mexico gi Roswell haina khangnaba mafam adugi lauba nupa amana karigumba plane gumba posak ama kaikhibagi atek akaising pangki nupa aduna masi soijna UFO ama kaikhibagi arema posak oirangbani haina thasake matamaduda US ki military na flying disc ni haina claim tawki atupu matungda weather balloon akaibani haina statement wiki atupu US military gi statement achina Myanmar ta yamna conspiracy oiba theory ama thorakki mi ayambana thajinaki madudi US government ta akaiba alien spacecraft atupu losinba amadi alien body su recover tawki haina masigi Roswell incident asi HOUJIK fawa UFO lei haibigi yamna maruiba miyamna thajnaba incident ama ngasi fawa oiri ani suba incident asti the Phoenix Lights 1997 Arizona da leva Phoenix saiba mafam atuda mioi lising kyana yamna mysterious oiba light kya ama atiada upa phangki haiba light asi V shape ta uki amadi matam kya tumina makhol amata thokna oipai pairina leki adubu masibu military gi aircraft ta yawa flares ni haidina hainaki adubu uriba miyamnadi madumak nate pura top posak amani hainaki Phoenix light asi matam aduda yamna fazna record su tawki amadi masibu modern history gi UFO sighting ni haidina su report tawnaki masina henadum miyamda extraterrestrial life natraka aliens leiramba yai haibasi thasab hengdale ahum subuda the Tic Tac UFO incident thautok amadasu 2004 da USS Nimitz ki US Navy fighter amana UFO pairamba thengnaki taseng apaiba posak aduna aikoina khangliba physics ki law adusu pura ona taina ki masak khangdraba posak adugi shape ki matung ina Tic Tac UFO haiduna maming thon ki haiba apaiba object aduna yamna yangna pairami kudakta direction sa hongma ngamlami amadi propulsion gi kudam amata su yawrum kite matungda Pentagon video footage adugi achumba thidoki amadi asumna phongdoki universe asida aikoi itomta natre athopa extraterrestrial life kya amsu leiramba yai haina masigi Tic Tac UFO incident asi HOUJIK phawa yamna confusing oiba amadi thajaba yaba thodok amasu oiribani video asina makha tarakpada amuk khangminasi
karigino aikoina hojik fawba aliens lei haiduna thajadaribu khwaidagi maruiba maram hairagadi aikoi hojik fawda mafam kya digi asigumba UFO encounters amadi sighting gi thodok kya ama thengnakiba asinani haibia khara amanadi masibu hoax ni amadi natural phenomena ni hairi aduga khara amanadi hojik fawba explain tawba ngamdan leiri amadi henadum aliens leiramba yabagi oithokpa adusu leheli amuksu scientific oiba way da amuk yengsi maramdi aikogi universe ase loiba khamba leitina chawkre masida galaxies billions kya amasu laikre amukasu galaxy amamamda stars billions kya amasu yauri amati habitable oiba yaba planet kya amasu yauram loi hainingai leite yamna famous oiraba astronomer Frank Drake ki Drake equation haina khangnaba equation asina estimate tawri madudi active oiba pow faunaba yaba extraterrestrial life masing thingamdana lerambagi oithokpa yabagi chang yamna wangi haina maming chatlaba scientist Carl Sagan amadi Stephen Hawking nesu extraterrestrial life forms soidna leramgani haibagi thazaba kya amasu pikiba laikre matam amada Carl Sagan asumna su haiki universe asidi aikoigi manungda yauri maramdi aikoi miba asi thon michaki posak na sap universe ki maramda khange hairabadi aikoi isagi maramda yamna mun hana khangwa maru oi haina haukiba chahi khara asda US government ta UFO gi mari lenaba hiram singda transparency khara ulakni 2020 da Pentagon da gi video khara declassified torki video aduda unidentified aerial phenomena kya ama utli amadi video sing adusu makoina hojik fawba explain tawba ngamdri hainsu phongdokli matam asimaktada the search for extraterrestrial intelligence asambida SETI gumba organization na atia asida atop alien civilization gi signal kya su leptune skin tawduna laglibani hojik fawba gi oina proof fangdrabasu nomodi soidina universe asida aikoi khaktanati leirib asi haina proof adu soidin torkiba yari hojik su UFO ga marilinina Miyoi kya gi personal thengnaba wari kya amasu leiribani makhoi paudam adusu iman manari khudam oina yam strange oiba mangal uba matamna lepkiba atopa amukta su ukidriba jiba kya amaga thengnaba asne chingba kya amani yamna thasa gandaba miyoi singadi masidi misak adugi bharam soitina oiramgani haina hainari adubu tasenga thengnaruba misak adunadi aliens ase lei haina thasaribani masiga marilena yamna famous oiba case ama hairagadi Betty amadi Vernon Hills ki aliens na abduct tawgi wari aduni haiba tawdok asi 1961 gi wari ni wari asida couple anina numidang ama car da travel tawringai da lambi de ki aliens ne abduct tawki amadi makoida medical examination kya pangthok masigi wari asi tasengna yamna famous oiki amadi lyric amadi films kya su puthokki karigumba wari asigi matang da viewers singna details ta khangning labdi soidina mathangi video da putok sake comment section da soidina comment tawsan biramu alien sing asina lei natraga leite haiba wapam asina lamna thamkhraga miyeba aikoina aliens ki maramda khangning badi nomu gi asumasum hengatlakni movies TV shows amati lyric kya da aliens na encounter tawgi wari aliens na landarakpi wari na chingba aikoina Independence Day haiba film aduda su ukrabani wari mayam sing asina miyeba aikoida asa amadi asigumba udriba posak kya asigi akiba sing atubu public miyamda idea leinabsu hotnaribani hojik scientist na art ki wangoda anoba life ki khudam kya amasu thijinbasu leptri Mars da thakiba perseverance rover ki mission aduna hojiksu microwave life kya amasu thiri amadi Kepler space telescope na hojik phawda habitable zone da leiba exoplanet lising kya amasu discover tawkre aroibada hangliba wahang alien sing asi aikogi marakta leibra asigi paukum oina hojik fawda chap chapa proof leitrabasu mamangda thokiba thodok sing no uba UFO sightings scientific theories amadi government na disclose tawkiba files kya aduna wang asi hojik su thong laun hangdun leiri aikogi universe asi aduki matik chawkre amadi oithokpa yaba kya amasu laikre kanana khangba aikogi technology asina nomu gi chawkhatlagliba asina universe ki maramda hena kholakli amadi kanana khangba nomo aikoina aliens thengnasu somna thajaba natraga thajadaba miyeba aikoina extraterrestrial life thiriba asi tasengna yama chawba mission amani haimsuya matang asita Delhi dos Manipur na mayamdagi kainanaba yathang nizari
amadi video asibu like share amadi channel asibu subscribe toksinba kaubiram matangi video da amu thengarase